Sayednariba Indo Myanmar ngamkhei border pillar number 81 da oiriba phibam Manipur Pradesh Congress Committee MPCC na hakthengna yengsinkhre aranba mongda border pillar yungba amasung border fencing ki thabak chathram labadi miyam ga loinana akanba ihau kaya changsilagani haina section wa thamlaklei Manipur Pradesh Congress Committee ki President K Megachandra ki meeting makhada Vice President Hareshwar Goswami na luchingba team mamade NSUI yauna myui konrom na saba team amana ngarang sayednariba Indo Myanmar border ke pillar number 81 Moredagi kwatha khuna wamari hojik BRTF na fencing khabagi thabak chatharakli basi ki matangda hakthengna chatuna yengsinkhei hairiba khongchada duga mari lenjana Hareshwar Goswami na phongdokhibada haukiba kumja inglisingani tarani panda kwatha khunok da leiba sayednariba border pillar number 81 da Manipur ki CSO Singh Maruena UCM yauna atai party sing yauna Congress Party na Maruena daita lauduna mafam masida Surveyor General of India ke Mihut Singh laktuna yengsinkhibal laikhrabane masida party asina mafam masigi aswaiba sing akan bamong objection tauki loinana Surveyor General of India ki Mihut naso sambal khariba mafam asi lale haibasi yajakhrabane madugi matung amukhana re-survey tawnabasu hairamke matang sida Congress Party na haining libadi Indo Myanmar ngamkhei ke saruk sing asida Manipur gi lamasi yamna sangna mangli toibai Molcham area da border pillar number 64 deke 68 ase mangle haibasi hojik External Affairs ke Minister of State oiriba Dr. R.K. Ranjanna Regional Integration ge editor oiringai da map na chingba yetuna phongkiba laikhrabane masigi mathangda tamu more area da laiba more gate number 1 da laiba land custom check post manakta laiba border pillar 76 dege 69 asisu henjinna yungsilamli Howland Fairom da leiba border pillar 75 asisu yanaba oiri amade border pillar number 78 Tamil Laisang manakta yungliba pillar asisu nauna yungsinduna atai atopa pillar singa manadana icham chamba pillar oini yunglei masina Tamil gi Laisang asigi lamfauba mangba yana leiri loinana choro khunau area sida leiba border pillar number 88 tagi 95 fauba leiba pillar singa asisu nauna hongdok hongjin tawbani haiba wafum khunja singna thamlakhiba laikhrei amadi kwatha khunau waksu area sida leiba border pillar number 80 81 dagi 83 fauba yam chauna lam mangli haiba mafam singa se matau karam na mangni bano haibasi matam madu da latitude longitude sing sanadabana haiba survey si mamangai matamda ahum thokna 1k kumja inglising amaga chanipan kuntra mari Pemberton line su survey tawki adabu yanaraktabadage anirak suboina kumja inglising amaga chanipan marifumathoi marifuni thoida amukhana survey tawki masida amukhana yanarakpadage ahumlak suboina kumja inglising amaga chanipan marifutara tarukta maknap haiba amaga political agent Maxwell haiba amaga upper chairman gi deputy commissioner captain maknap kanina punna aroi boina Maxwell maknap line haina khangnaduna survey tawki hairiba survey tawromliba singna mamangai matamdage ningthina nungyumlamdaba maramna ningthina identify tawduna hektamak pillar yungsilambani masida miyamda thamjaniba wafam di kumja inglising amaga chanipan marifutara tarukta survey tawkiba mafam namjatlok amasung namjufani ke taina famase Manipur romda yard chamaga kun haibani meter cham supna mapan haigatlaga legadabani hairi masida mamangda Congress Party na chatuna yengsilubada meter chahum rom henjinna border pillar yungsilamba thengnarakibani masida Manipur gi lamang libasi chamada chama mangle haibasi khudam changdam ga loinana piba ngamgani masida kanagumba amana lamsing asi mangde hairaklabasu madugi proof puthokpa ngamjabadi makhatana border gi matangda amukhana wangang zararoi haikei tungda Congress Party na border pillar number 81 kwatha khunau da satuna Manipur gi ngamkhei kaiba yaroi Manipur gi apun basaktam kaiba yaroi amade maram sadaba aranba border fencing tawba yaroi haiba yauna tongan ba kholau siklaukei khongchada du da MPCC ki General Secretary Siraj Ahmed MPYCC ke Secretary Avinash Naurem NSUI ke General Secretary ki Pokhuman Lamlai Block Congress Committee ke Choimam Deven amade Kakching Block Congress Committee ke SH Kennedy susar kya ke